ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯋꯥꯀꯤꯡ ꯃꯁꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯁꯇꯦꯁ ꯑꯣꯏꯕ ꯃꯁꯜ ꯑꯁꯤ ꯃꯤꯠꯀꯤ ꯃꯁꯜ ꯑꯁꯤꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯃꯁꯥꯒꯤ ꯃꯉꯥꯜ ꯂꯩꯖꯩ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯩ ꯑꯁꯤꯗ ꯇꯦꯖꯕꯠ 2000ꯗꯒꯤ 8000 ꯐꯥꯎꯕ ꯌꯥꯎꯏ꯫ ꯅꯨꯡꯁꯤꯕ ꯃ꯭ꯌꯨꯖꯤꯛꯅ ꯍꯥꯔꯠꯕꯤꯠ ꯑꯃꯗꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯍꯟꯊꯍꯜꯂꯤ꯫ ꯐꯦꯛ ꯅꯝꯕꯔ 1 ꯕ꯭ꯂꯗ ꯁꯄ꯭ꯂꯥꯏ ꯗꯔꯀꯥꯔ ꯂꯩꯇꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯔꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯌꯥꯎꯔꯤꯕ ꯀꯣꯔꯅꯤꯌꯥ ꯑꯁꯤꯅꯤ꯫ ꯀꯣꯔꯅꯤꯌꯥꯅ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯗꯥꯏꯔꯦꯛꯠꯂꯤ ꯅꯨꯡꯁꯤꯠꯇꯒꯤ ꯐꯪꯏ꯫ ꯐꯦꯛ ꯅꯝꯕꯔ 2 ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯀꯤꯗꯅꯤ ꯑꯅꯤ ꯑꯁꯤ ꯃꯤꯠ ꯑꯃꯗꯤ ꯅꯥꯀꯣꯡꯒꯨꯝꯅ ꯆꯥꯎꯕ ꯃꯥꯟꯅꯗꯦ꯫ ꯑꯣꯏ ꯊꯪꯕ ꯀꯤꯗꯅꯤꯅ ꯌꯦꯠ ꯊꯪꯕ ꯀꯤꯗꯅꯤꯗꯒꯤ ꯍꯦꯟꯅ ꯄꯤꯛꯏ꯫ ꯐꯦꯛ ꯅꯝꯕꯔ 3 ꯔꯤꯁꯔꯆꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯥꯁꯤꯡꯗꯒꯤ ꯀꯂꯔ ꯃꯁꯤꯡ ꯍꯦꯟꯅ ꯎꯕ ꯉꯝꯃꯤ꯫ ꯅꯨꯄꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤ ꯃꯤꯅꯤꯠ ꯑꯃꯗ 11 to 12 ꯇꯥꯏꯝꯁ ꯈꯞꯄꯤ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ 15 to 20 ꯇꯥꯏꯝꯁ ꯈꯞꯄꯤ꯫ ꯐꯦꯛ ꯅꯝꯕꯔ 4 ꯑꯩꯈꯣꯏꯒꯤ ꯖꯣ ꯃꯁꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯁꯜꯅꯤ꯫ ꯃꯁꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯁꯤꯇꯔ ꯀꯧꯏ꯫ ꯐꯦꯛ ꯅꯝꯕꯔ 5 ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯈꯨꯠꯀꯤ ꯂꯤꯇꯜ ꯐꯤꯡꯒꯔ ꯍꯥꯏꯕꯗꯤ ꯈꯨꯅꯥꯎꯕꯤ ꯑꯁꯤ ꯀꯥꯟꯅꯗꯕꯅꯤ ꯍꯥꯏꯅ ꯂꯧꯅꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯀꯤ ꯃꯄꯥꯡꯒꯜꯒꯤ 50%ꯗꯤ ꯈꯨꯅꯥꯎꯕꯤꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯈꯨꯠꯁꯥꯁꯤꯡꯒ ꯆꯥꯡꯗꯝꯅꯗꯨꯅ ꯇꯦꯁ ꯇꯧꯕ ꯌꯥꯏ꯫ ꯐꯦꯛ ꯅꯝꯕꯔ 6 ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯥꯏꯠ ꯍꯥꯏꯕꯗꯤ ꯑꯋꯥꯡꯕ ꯑꯁꯤ ꯑꯀꯛꯅꯕ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯦꯟꯒꯠꯂꯔꯣꯏ, ꯑꯗꯨꯕꯨ ꯅꯥꯀꯣꯡ ꯑꯃꯗꯤ ꯅꯥꯇꯣꯟ ꯍꯥꯏꯔꯤꯕ ꯄꯥꯔꯠ ꯑꯅꯤ ꯑꯁꯤꯗꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯎꯈꯠꯄ ꯂꯦꯞꯇꯦ꯫ ꯐꯦꯛ ꯅꯝꯕꯔ 7 ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯁꯤꯗ ꯈꯗꯥꯡ ꯄꯥꯟꯕ ꯖꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯛꯇꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 8 ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯁꯦꯜ ꯑꯁꯤ ꯅꯨꯄꯥꯒꯤ ꯁ꯭ꯄꯝ ꯑꯁꯤꯅꯤ꯫ No! God, please, no! No! ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯦꯜ ꯑꯁꯤꯅ ꯅꯨꯄꯤꯒꯤ ꯑꯣꯚꯝ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯁꯦꯜ ꯑꯁꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯌꯥꯎꯗꯅ ꯐꯥꯎꯕ ꯎꯕ ꯐꯪꯏ꯫ ꯐꯦꯛ ꯅꯝꯕꯔ 9 ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯌꯦꯠ ꯊꯪꯕ ꯁꯥꯏꯠꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏ ꯊꯪꯕ ꯁꯥꯏꯠꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ, ꯑꯗꯨꯒ ꯕ꯭ꯔꯦꯟꯒꯤ ꯑꯣꯏ ꯊꯪꯕ ꯁꯥꯏꯠꯅ ꯍꯛꯆꯥꯡꯒꯤ ꯌꯦꯠ ꯊꯪꯕ ꯁꯥꯏꯠꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ꯫ ꯑꯅꯤ ꯑꯁꯤ ꯁꯥꯏꯠ ꯑꯣꯟꯅꯩ꯫ ꯐꯦꯛ ꯅꯝꯕꯔ 10 ꯃꯤꯑꯣꯏꯕꯒꯤ ꯇꯪ ꯍꯥꯏꯕꯗꯤ ꯂꯩ ꯑꯁꯤꯗ ꯇꯦꯖꯕꯠ 2000ꯗꯒꯤ 8000 ꯐꯥꯎꯕ ꯌꯥꯎꯏ, ꯑꯗꯨꯕꯨ ꯆꯍꯤ 60ꯒꯤ ꯃꯇꯨꯡꯗꯗꯤ ꯕꯠꯁꯤꯡ ꯑꯁꯤ ꯍꯟꯊꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗꯗꯤ ꯆꯤꯟꯖꯥꯛꯀꯤ ꯃꯍꯥꯎ ꯈꯪꯕ ꯋꯥꯠꯂꯛꯏ꯫ ꯐꯦꯛ ꯅꯝꯕꯔ 11 ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯥꯏꯔꯟ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯃꯁꯤꯅ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯔꯤꯕ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ ꯁꯦꯝꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯑꯁꯤ 4 ꯒ꯭ꯔꯥꯝꯁꯅꯤ꯫ ꯃꯁꯤ ꯇꯁꯦꯡꯅ ꯌꯣꯠꯄꯤ ꯑꯃ ꯁꯥꯕ ꯀꯣꯟꯅꯒꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 12 ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯋꯥꯀꯤꯡ ꯃꯁꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐꯥꯁꯇꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯑꯁꯤ ꯃꯤꯠꯀꯤ ꯃꯁꯜꯁꯤꯡꯅꯤ꯫ ꯑꯩꯈꯣꯏꯗ ꯃꯈꯜ ꯑꯃꯒꯤ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯡ ꯑꯁꯤ ꯊꯨꯅ ꯎꯏꯁꯤꯜꯂꯤ꯫ ꯃꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯖꯔꯤꯕꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 13 ꯀꯥꯔꯗꯤꯌꯦꯛ ꯃꯁꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯇ ꯌꯥꯎꯕ ꯃꯁꯜ ꯑꯃꯅꯤ꯫ ꯃꯁꯤ ꯆꯣꯛꯊꯕ ꯅꯥꯏꯗꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯁꯜꯅꯤ꯫ ꯃꯁꯜ ꯑꯁꯤꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯕꯛ ꯇꯧꯏ꯫ ꯐꯦꯛ ꯅꯝꯕꯔ 14 ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯞꯄ ꯇꯥꯔꯒꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯇꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯁꯤꯗ ꯄꯤ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯕ ꯇꯤꯌꯔꯁ ꯗꯛ ꯑꯁꯤ ꯃꯈꯣꯏꯗ ꯁꯦꯝꯒꯠꯇ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯐꯣꯔꯃꯦꯁꯟ ꯑꯁꯤ ꯄꯣꯛꯂꯕ ꯃꯇꯨꯡ ꯊꯥ ꯑꯃ ꯂꯩꯔꯒ ꯍꯧꯏ꯫ ꯐꯦꯛ ꯅꯝꯕꯔ 15 ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯅꯣꯡꯃꯗ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯤꯕ ꯁꯦꯜ ꯃꯁꯤꯡ ꯑꯁꯤ 330 ꯕꯤꯂꯤꯌꯟꯅꯤ꯫ ꯃꯁꯤꯒꯤ ꯆꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ 3.8 ꯃꯤꯂꯤꯌꯟ ꯁꯦꯜꯁ ꯐꯣꯔꯝ ꯇꯧꯏ꯫ ꯐꯦꯛ ꯅꯝꯕꯔ 16 ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯃꯁꯥꯒꯤ ꯃꯉꯥꯜ ꯂꯩꯖꯩ ꯑꯃꯗꯤ ꯃꯁꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯉꯥꯟꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯄꯨꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯁꯦꯟꯁꯤꯇꯤꯚꯤꯇꯤꯗꯒꯤ 100 ꯇꯥꯏꯝꯁ ꯍꯟꯊꯩ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯠ ꯑꯁꯤ ꯃꯤꯠꯅ ꯎꯕ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯌꯥꯝꯕ ꯂꯥꯏꯠꯀꯤ ꯁꯔꯨꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯂꯩ꯫ ꯐꯦꯛ ꯅꯝꯕꯔ 17 ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯏꯁꯩ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯑꯃꯗꯤ ꯍꯥꯔꯠꯕꯤꯠ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯁꯩ ꯑꯗꯨꯒꯤ ꯇ꯭ꯌꯨꯟꯒ ꯃꯦꯆꯤꯡ ꯑꯣꯏꯕ ꯍꯧꯔꯛꯏ ꯑꯃꯗꯤ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯄꯤꯗꯇ ꯂꯦꯡꯂꯛꯏ꯫ ꯐꯦꯛ ꯅꯝꯕꯔ 18 ꯃꯤꯠ ꯑꯁꯤ ꯄꯣꯛꯄꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯐꯥꯎꯕꯗ ꯃꯁꯤꯒꯤ ꯁꯥꯏꯖ ꯑꯁꯤ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯣꯔꯒꯥꯟ ꯑꯃꯅꯤ꯫
Fact number 19. Aikoi miyoibana polokpa matamda loinaragliba akiba makhal asi ani khaktani. Akiba amana tugani haibagi akiba, atopa amana ahuba khonjel asini. Atopa akiba sing asina mahakna chaukhalakpaga loinana mathang khanglakpani. Fact number 20. Aikoina karigumba posak ama yosinba matamda sor honba ngaihaktang lepi. Masi haibagi arthadi aikoina matam amatada yosinba amadi sor honba ngamde. Fact number 21. Angang ayambana polokpa matamda blue eyes oi. Masi makhoida melanin watpagini. Adubu chayol kharagi manungda makhoigi mitki masu asi natural color oirai. Fact number 22. Nungsiba isai natraga twinna heartbeat natraga blood pressure hanthahali. Maram asina kariguma matamda darkar leirabadi hospital singda nungsiba music khongi. Fact number 23. Aikoigi brain gi pain receptor laite. Maram asina chaina faude. Masina maram oiraga karigumba kanda brain surgery tauba matamda miyoi adu pangthahande. Fact number 24. Miyoi khudingmaki hakchanggi tongan ba manam lei. Huisingdi manam sing asi khangba ngami. Pato sumna apikpa angangsingsu makhoigi mama sing recognize tauba ngami. Adubu miyoibagi manam asi fingerprint gumna accurate oibadi natte.